ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯈꯣꯏ ꯉꯁꯥꯏ ꯐꯥꯈꯤꯕ ꯄꯥꯟ ꯊꯣꯡꯗꯨꯁꯨ ꯐꯥꯈꯤꯕ ꯉꯁꯥꯡꯅꯦ ꯑꯗꯨꯗꯤ ꯄꯥꯟ ꯐꯨꯈꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯟꯅ ꯇꯥꯜꯂꯤ ꯑꯅꯤ ꯂꯥꯛꯑꯦ ꯃꯗꯨꯗ ꯀꯩ ꯉꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯔꯦ खाबा गले इधर सीधे भी पान ताते नी फ्रेश है मैं वो खेल रहा था ना नाशी सीधे हो किधर सीधे वो खेल रहा था ना मुझे सी फोटो ये मैं फ्रेंड ये मुझे मुक्का के किन्हों तो ऐसे कहीं पान ठोंगू डे मुक्ला के ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯈꯣꯏ ꯉꯁꯥꯏ ꯐꯥꯈꯤꯕ ꯄꯥꯟ ꯊꯣꯡꯗꯨꯁꯨ ꯐꯥꯈꯤꯕ ꯉꯁꯥꯡꯅꯦ ꯑꯗꯨꯗꯤ ꯄꯥꯟ ꯐꯨꯈꯤꯕꯗꯣ ꯄꯤꯛ ꯊꯠꯂꯦ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯕꯣꯔꯥꯅꯦ ꯑꯗꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯤꯇꯪꯒ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯑꯁ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯅꯤꯚꯔꯁꯔꯤꯁꯦ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯈꯪꯗꯦ ꯉꯁꯤ ꯗꯦꯠ 19 ꯗꯦꯠ 20 ꯇꯥꯏ ꯍꯌꯦꯡꯅꯤ ꯑꯦꯅꯤꯚꯔꯁꯔꯤ ꯐꯥꯖꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯕꯣꯔꯥ ꯆꯥꯒꯦ ꯄꯣꯛꯑꯦ ꯃꯊꯛꯇ ꯂꯧꯊꯣꯛꯇꯅ ꯃꯤꯅ ꯁꯥꯏꯌꯦ ꯄꯥꯈꯣꯟ ꯊꯥꯛꯄ ꯃꯥꯜꯂꯦ 하구나. 하고. Con mình làm gì em gì? 하윈이랑 뛰는 거 이거 잡자.
ꯅꯣꯏꯅ ꯑꯩꯈꯣꯏ ꯂꯥꯁꯤ ꯍꯦꯛꯈꯤꯗꯦ ꯅꯪ ꯍꯦꯛꯆꯧꯕꯅꯤ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟꯗ ꯍꯦꯛꯈꯤꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯍꯦꯛꯈꯤꯕꯩꯅꯦ ꯅꯪ ꯉꯁꯥꯏ ꯃꯁꯥꯡ ꯇꯥꯜꯂꯨꯕꯩ ꯃꯍꯩꯅꯤ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯒ ꯏꯪꯈꯣꯜ ꯈꯨꯃꯣ ꯍꯥꯟꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯑꯩꯈꯣꯏ ꯋꯥꯏ ꯊꯕꯛ ꯁꯨ ꯇꯥꯔꯦ ꯃꯨꯛꯄꯥꯡꯗꯨꯕꯩ ꯑꯣꯏ ꯂꯩꯔꯦ ꯌꯥꯝꯅ ꯐꯔꯗ꯭ꯔꯣ ꯌꯥ ꯑꯩꯁꯦ ꯅꯪ ꯁꯝ ꯁꯦꯝꯁꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤꯅ ꯌꯦꯡꯅꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯄꯦꯠꯂꯤ ꯉꯁꯤ ꯃꯊꯦꯜꯁꯦ ꯑꯁ ꯄꯨꯛꯀ ꯂꯣꯏ ꯊꯥꯡꯒꯠꯂꯦ ꯄꯨꯛ ꯊꯥꯡꯒꯠꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯗꯥꯏꯇꯤꯡ ꯀꯩ ꯇꯧꯕꯩ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯛꯇꯪ ꯈꯪ ꯌꯥꯝ ꯆꯥꯏꯌꯦ ꯍꯥꯎꯇ꯭ꯔꯅ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯃ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯣ ꯃꯊꯦꯜ ꯂꯨꯀꯣꯏꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯃꯦꯟ ꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯁꯪꯗꯕ ꯑꯗꯣ ꯃꯇꯝ ꯁꯪꯉꯀꯥꯟꯗ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯏꯀꯣꯔꯣꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ